Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Security force na singa masung tampaki singna ba mafam singda pak sana thibu humbiki thabak sathari khuzu khulai kaya phagat pangam khre Kuthra nipan suba National Games ki medal telida Manipur na mari suba mafam da lairi amasung Delhi Bidhan Sabha gi mikhal hayang pangthoklagani bol masing thangja numita thigani Security force na riser sigi singa masung tampaki jila singi tongan ba singna ba mafam singda thibu humbigi thabak sathabada aine thinkraba tongan ba lalolup singi mioi singamadi IED yauna khuzu khulai kaya phagat pangam khre Police ki paun hai ngarang Manipur police na Imphal East jila gi Haingang police station na konba Mantri Pukri Thakur Bari gi mafam singdagi aine thinkraba lalolup KCP city meeting gi active member manga phagat pangam khre Makoidagi 9mm pistol ama high explosive hand grenade ani yauna sel oina lupa lising mga satret pangbangam ki Thobal jila gi Yaripok police station na konba Yaripok bazar dagi aine thinkraba lalholo pre park pro gi active kadarama phagat pangam ki mangondagi sakamari panba gari ama madi mobile phone ama phagale Zila asumaki phaudel dagi aine thinkraba lalholo pre park pro gi miyoi ama phare pharba miyoi adugi mathakta makhata ba ain gi oiba thabuk lokhana pa case ama register tawkhre hairi Imphal West jila gi Singjamai police station na konba Singjamai thoksom leikai dagi KCP MC gi kadarama phagat pangam khi miyoi asidagi saka ani panba gari ama saka mari panba gari ama madi mobile phone ama phagat pangam le Kaksing jila gi Kaksing police station na konba Irengbam Hawai Roadagi UPPK gi active kadar amasu phagat pangam khi mangondagi sakamari panba gari ama yauna atei polam sing phagat pangam le Amaromda jila asimaki Hianglam police station na konba Wabagai Kaithel area dagi KYKL gi active kadar ama phagat pangam khi miyoi asidagi sakamari panba gari ama madi mobile phone ama phagat pangam le Miyoi asi Kaksing Thobal amasung Imphal West jila gi tongan ba mafam singdagi miyam dagi namduna sel khonggatpada chenaba miyoi ni hairi Manipur police na Imphal West jila gi city police na konba Khoyathong crossing digi miyoi amasu phagat pangam khi miyoi asidagi 9mm pistol ama yauna sakamari panba gari ama mati atei polam sing phagat pangam le Police ki pawatuna makhatan hai Bisnupur jila gi Phaugaksau Ikhai police station na konba Phaugaksau mamanglei kai Khuga Turel Torban gi manang nakpa area singda security force na thibu humbi ki thabak sathabada IED ani explosive gelatin stick punamadi nongmai yauna atei khuzu khulai kaya phagat pangam khi Technopol jila gi Duthang Laising Trek ki mafam singda thibu humbi ki thabak sathabada AK-47 rifle ama yauna atei khuzu khulai kaya phagat pangam khre Amoromda Imphal East jila gi Thobal Dam police station na konba Moirang Purel Khunau lekai dagi KG Mari Lumba IED ama KG Ani Lumba IED ama yauna meter kuthra mangarom sangba cortex ama phagat pangam khi Noli jila da angang singba matam sana tika thadopaki khongthang sing hena khumang soksina ba ngarang Longmai Bazar gi NG Memorial Hall da UWIN RI gi matangda training pangthokre District Health Society no ne senduna pangso ke training aduda medical officer vaccinator nurse amadi health center singda thabak toriba miyoi kyana saru yakhi training adu none district immunization officer Dr. Zendum Golmayam sung district program manager Kaling Zone Liuna hudoki thormadu ka mari lena Dr. Zendum Golmay na hai Any place to copy at vaccination se mana entry tawroga na magi UWIN portal se khoi ki beneficiaries khoi shu aduga modules asi tongan khaidori base asiki namakta one day district level UWIN ki routine immunization matang na asiki pangthorga se fazena khoi ki Tamenglong gi tie up tawroga wa suwana Tamenglong jila gi Tamenglong college da sathar khiba NCC nupi masa cadet singi combined annual training camp ngarang resin khre College asiki multi-purpose hall da pangso kiba loisan bigi thormaduda Tamenglong College ge principal Dr. K. Maremai amadi training instructor Subedar A. K. Man Saruyakhi Amoromda Sandel jila gi Komla Thabitale ba South East Manipur College da sathar kiba nubi masa cadet singi combined annual training camp su ngarang resin khre camp asi college asigi NCC NSS unit amadi hupumanga suba Manipur Girls Battalion NCC Imphal punna sinduna pangthokibani
Imphal West Jilla gi Yumnam Huidrom da leiba Ibutho Shankar Deva Nupi Holy Dolgi Manga Subu Mapok Kumon Thoram Ngarang Yumnam Huidrom Thiam Leisang Khong Community Hall de Pangthokre Thoramaduda Wangoi Kendra gi ex MLA Oinam Lokhoyamati Manipur Sarkar gi Art and Culture Bipaki Deputy Director G Dharmadas Sarukyakhi Uttarakhand Sathariba Kunchanipan Suba National Games ki medal talida Manipurna Sanagi Tara Mathoi Lupagi Tara Masung Senjengi Manga Punatakaman Kuntaruk Pangduna Marisuba Mafam Lady Ngarang Games asigi Nipani San Banumit Fawuda Manipuri Oina Ihan Hana National Games da Individual Medalida Hanana Triathlon Masana da medal ani Pankraba MS Athuba Sarukyakhi Games asida Services Sports Control Board na Sanagi Takaman Tara Taret Lupagi Mapa Namasung Sensengi Taret Punatakaman Kutrahumdoi Pangduna Makokta Lady Maharashtra na Sanagi Tara Manga Yauna Punatakaman Yankai Manga Pangduna Ani Suba Masung Karnataka na Sanagi Takaman Tara Manga Yauna Punatakaman Kutrahumdoi Pangduna Ahum Subata Lady Tabiri Bapawasi Akas Bani Imphal Dagini Delhi Bidhan Sabha gi Mikhal hayang pangthok lagani Mikhal asigi damak ngarang bot khomagi aroba numit phawada BJP Aam Aadmi Party amadi Congress na makhoi gi mirep singi damak voter singbu puning singsina bagi damak ayobi thak da bot khomki tongan ba road show kaya su pangthokhi yum sangduna campaign singba sathaki Mikhal asida BJP Aam Aadmi Party amadi Congress na akan balamba tawna kadawri Mikhal asigi damak ngarang bot khomba loisin ba phawada Gృह Mantri Amit Shah Dolgi President JP Nada amadi atai dolgi lusingba kaya na tongan mambahum singda pangthokpa meeting kaya da wangangki Aam Aadmi Party gi National Convener Arvind Kejriwal su tongan mambahum singda pangthokpa miyam gi meeting da wangangki Congress ki makok thongba lusingba masung Lok Sabha MP Priyanka Gandhi na su Congress ki damak bot khomki Mikhal gi bot masing thangsanimita thigani Ngasi phongba pause singi maroiba pau singi da mahujik Khaidem Geetchandra leire Geetchandra Thagachari Dwijamani Mukhyamantri Nongthombam Birena Manipur University campus da nauna sawa open gym amasung art and culture building sangabaga loinana nauna paikhat ke daba project ani jatra hunkhiba sitting drama thoilegi daba tarani thoi shuba Manipur Vidhan Sabha ge tare shuba mifam thasi gi tara dagi kunmari phawba chathagani haiba pau amadi Raja asigi MP singna Manipur gi matangda sansatta thamkhiba wafam sing yauna tongan pau sing ngasi Manipur do phongba pause singda maroiba pau sing oina phongnari pau sing asi tongan ba mawngda headline tawduna Huelan Pau Naharul gi Thodang Manipur News Isel Express Sana Leibak Sanga Express Manipuri amasung English edition People's Chronicle Manipur Mail Imphal Free Press amasung Morning Bell pause sing asi da phongnari Lising amaga Zamapan Nipumapan gi matamduda Manipur bu mapung phaba statehood piram labdi hojik thokliba insurgency gi problem asi thoklam loi haiba Chief Minister gi wafam Naharul gi Thodangda ani shuba headline tawri paw asi tongan momongda headline tawduna Morning Bell pause gi han blamaida maroiba pawena phongli Manipur Vidhan Sabha gi mifamga mari lainana Congress na Governor da wakat khre haiba paw Huelan Pau yauna Imphal Free Press amasung Manipur Mail da ahan blamaida Maru oiba pau oina phongli Myanmar gi irang na nauna border da refugee chani ga humpurom changsilakpadagi high alert lauthokre haiba pau Manipur News ki ani shuba headline tawri Governor Ajay Kumar Bhalana Addiction Free Manipur campaign hawdokhibagi pau Isel Express ki ahan balamaida maru oiba pau oina phongli pau asi Ganphu Mail da su maru oiba pau oina phongli Kuntra Nipal Shuba National Games da Manipur na punna medal kuntaruk phangle haiba pau Tamenglong Times da han balamai da phongli Sanaleba ki anchor kalam da drug user da hepatitis nabagi chang ka hena wangli haina phongli Joint Parliamentary Committee semnaba Manipur gi MP bimol na demand tawkhre MP Sana Jawuna Jiribam Imphal Railway Project athubuda loishinaba taksan khre haiba pau Shanghai Express ki ahan balamaida maroiba pau na phongli pau asi tongan ba mongda headline tawduna Shanghai Express English edition dasu ahan balamaida phongli Dwijamani Thagasari Geetchandra aroibada maroiba pawmu Security Force na singa masung tampaki singna bambafam singda pak sana thibu humgi thabak sathari khuzu ko laikaya phagat pangam khrai Kuntrani Pan Suba National Games ki medal telida Manipur na mari suba mafam da leiri amasung Delhi Vidhan Sabha Mikhal hayang pangthok lagani bot masing thangzun mita thigani pauloi sare